Wow, kaya kay Wai itu kaso halap tengah ini. I don't know. ai waikhom nauba ai akhoi na ngasi phamjariba wakan mi phamji akhoi kuki chingna akhoi leitan pokpi gi maning ching jida haugiba kano gi akhoi gi kuki ga maitai ga tauriba lanji haurak padagi thengkhang kayarak hanjan hanjan tauraga akhoi si mathak sida akhoi leitan pokpi gi uyok ching jida kuki jingna lambi kaksalakre sigi chap chabi praman haibabu akhoi haugiba tang October gi date kano da 31 da 30 ra aduda akhoi kano da SP masa yauna karaga lambi si kakhaure haibasi yengurabani adagi akhoi adugi nongalaga su DC madam unare DC madam unara matungda amuk DC madam na akhoi bu kano akhoi gi kitang mateng pangbiraga chief secretary masa thengna na unajaraga akhoi na i becherol pisalame ado masi mayam si tawgraba matung asukui ba tha ma phara abauda akhoi da hujik pokta madugi government gi side tagi haitare ko karigumba response ama bau phangidre ado chupchap ta hujik si karigumbi imta government gi side tagi akhoi na tanjarami ba demanding haibadi maru oina akhoi si ka iba la kano si lambi si forest department gi kano dagi ayaba yauraga kakpa junate adagi kanagumba government gi authority amata dagi ayaba yauraga kakpa junate ado kuki jingna tauribasi thingbiyu kaiba lambi si destroy tawbiyu aduga mathak sida lairiba kuki jingna lana haijallaga lana tauraga lambi kakpada su ayaba pibiriba 133 battalion CRPF se siju lauthokbiyo na khoi chief secretary masa makta tha ama pharakadore ko khoi asukui ba matam si demand tawjaraga lakpani ado hujik paukta government gi side gi karigumba action amta akhoi gi apamba gi matungina action amta tawbiraktre hujik so dumai adum lambi chanari ado akhoi gi prajajing je hujik mai hauna saunare maram maduna akhoi ngasi dagi hauraga numit humni bhaubagi manungda ngasi dagi numit humni bhaubagi manungda government gi side tagi karigumba action amata lawbiraktaba taragadi akhoi gi apambagi matungina karigumba thabak amata tawbiraktaba taragadi numit humni jigi matungda akhoi manipur da lairiba CSO sing khusamnaraga akhoi gi lamse government gi side tagi ngakpa ngamdrabanina akhoi isana ngakjarage haibagi kano simasu akhoi laijare akhoi gi khungangi oina chapchabi firemni aduga akhoi CSO mayam kusamnaraga makhan makha kaya gi akhoi khongjang changchilakani haibaji mai press ki thongda thamjagi